Please subscribe, share and comment and support us. ꯂꯥꯏꯔꯝꯂꯦꯟꯗ ꯁꯤꯜꯍꯩꯃ ꯋꯥꯔꯤ ꯑꯁꯤꯒꯤ 10ꯁꯨꯕ ꯈꯨꯗꯣꯜ ꯂꯩꯖꯔꯦ. ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ. ꯃꯥꯏꯕ ꯂꯁꯃꯣꯟ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗ ꯂꯧꯁꯤꯡ ꯇꯥꯔꯛꯂꯦ. ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯁꯥꯎꯕꯅ ꯈꯝ ꯊꯦꯡꯂꯦ. ꯃꯥꯏꯕ ꯂꯁꯃꯣꯟ ꯍꯤꯞꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗꯨꯗ ꯀꯔꯤꯅꯣꯃ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯄꯣꯠ ꯑꯃ ꯀꯟꯅ ꯊꯤꯔꯤ. ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯊꯤꯔꯤꯕꯗꯨ ꯐꯪꯂꯦ. ꯃꯥꯅ ꯊꯤꯔꯤꯕꯗꯨ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯃꯤꯊꯤꯟ ꯆꯩꯅꯤ. ꯌꯥꯔꯦ, ꯃꯁꯤꯕꯨ ꯐꯪꯂꯗꯤ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯄꯥꯛꯂꯅꯤ. ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯀꯨꯁꯨꯝꯈꯣꯏꯗ ꯆꯠꯂꯒꯦ. ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯣꯏꯔꯛꯇꯧꯔꯦ. ꯄꯨꯡꯐꯝꯁꯤ ꯂꯥꯟꯊꯣꯛꯍꯟꯕ ꯌꯥꯗꯦ. ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯄ꯭ꯔꯞ ꯂꯥꯛꯏ. ꯃꯥꯅ ꯑꯁꯨꯝ ꯆꯠꯂꯤꯉꯩ ꯍꯨꯏ ꯃꯊꯪ ꯀꯞꯂꯛꯏ. ꯃꯥꯏꯕ ꯂꯁꯃꯣꯟꯅ ꯈꯜꯂꯤ, ꯅꯣꯡꯌꯥꯏꯒꯤ ꯃꯇꯝ ꯌꯧꯔꯕꯅꯤꯅ ꯃꯃꯤꯠꯇ ꯂꯥꯏ ꯎꯕꯗꯒꯤ ꯀꯞꯄ ꯑꯣꯏꯒꯅꯤ. ꯑꯗꯨꯕꯨ ꯑꯩꯁꯨ ꯈꯔꯗꯤ ꯆꯦꯛꯁꯤꯟꯕꯗꯤ ꯐꯩ. ꯑꯁꯨꯝꯅ ꯈꯟꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯀꯨꯁꯨꯝꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯁꯤꯜꯂꯛꯂꯤ. ꯃꯥꯅ ꯈꯣꯡꯊꯥꯡ ꯍꯟꯗꯣꯔꯛꯏ. ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯍꯥꯡꯗꯣꯛꯀꯦ ꯈꯟꯅ ꯃꯈꯨꯠ ꯇꯤꯡꯊꯣꯔꯛꯄꯗ ꯇꯨꯡꯂꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯥꯛꯇꯅ ꯆꯤꯡꯊꯣꯛꯈ꯭ꯔꯦ. ꯃꯥꯏꯕ ꯂꯁꯃꯣꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ. ꯑꯗꯨꯒ ꯎꯞꯄꯒ ꯇꯨꯁꯤꯜꯂꯤ. ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯑꯣꯏꯅ ꯌꯦꯡꯕꯗ ꯀꯅꯥꯃꯠꯇ ꯂꯩꯕꯗꯤ ꯎꯗꯦ. ꯃꯥꯏꯕ ꯂꯁꯃꯣꯟ ꯁꯥꯎꯅꯤꯡꯕꯅ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ. ꯑꯐ ꯐꯠꯇ ꯈꯟꯈꯤꯗ꯭ꯔꯦ. ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯅ ꯆꯦꯛꯁꯤꯟꯗꯕꯗꯒꯤ ꯑꯣꯏꯒꯅꯤ. ꯑꯩꯉꯣꯟꯗꯕꯨ ꯀꯅꯥꯅ ꯂꯥꯛꯆꯕ ꯉꯝꯗꯣꯏꯕ? ꯍꯧꯖꯤꯛꯇꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯇꯤꯛ ꯂꯩꯕ ꯀꯅꯥꯅꯣ ꯑꯩꯒꯤ ꯂꯝꯕꯤꯗ ꯌꯦꯠꯂꯤꯕ? ꯅꯇꯤꯛ ꯂꯩꯔꯗꯤ ꯏꯃꯥꯡꯁꯤꯗ ꯐꯣꯡꯅ ꯊꯣꯔꯛꯎꯅꯦ. ꯅꯇꯤꯛ ꯅꯌꯥꯏ ꯀꯌꯥꯝ ꯂꯩꯕ ꯃꯤꯅꯣ? ꯆꯥꯡ ꯌꯦꯡꯅꯁꯤ ꯂꯥꯎ. ꯇꯥꯟꯖꯥꯗꯨꯗ ꯍꯨꯏ ꯑꯃ ꯃꯊꯪ ꯃꯤꯅ ꯀꯞꯄꯒꯨꯝ ꯀꯞꯂꯛꯏ. ꯅꯨꯡꯁꯤꯠ ꯀꯣꯏꯁꯤꯠꯄ ꯍꯧꯔꯛꯂꯦ. ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯇꯤꯌꯥꯁꯤ ꯉꯁꯥꯏꯗꯤ ꯊꯋꯥꯟꯃꯤꯆꯥꯛꯅ ꯂꯪꯅ ꯊꯣꯛꯂꯝꯕꯅꯤ. ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯇꯧꯔꯤꯁꯤꯕꯣ? ꯃꯁꯤ ꯑꯩꯒꯤ ꯊꯕꯛꯁꯤ ꯑꯄꯟꯕ ꯄꯤꯅꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ. ꯑꯩ ꯑꯁꯨꯝꯅ ꯄꯟꯊꯗꯨꯅ ꯂꯩꯕ ꯆꯨꯝꯗꯦ. ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯀꯣꯟꯊꯣꯡꯗꯨ ꯇꯞꯅ ꯆꯪꯂꯛꯄꯗ ꯑꯅꯥꯟꯕ ꯊꯥꯎꯒꯨꯝꯕ ꯑꯃꯗ ꯅꯦꯠꯁꯤꯜꯂꯨꯕꯗꯒꯤ ꯉꯥꯛꯄ ꯉꯝꯍꯧꯗꯗꯨꯅ ꯂꯣꯡꯅ ꯂꯨꯈꯝ ꯌꯩꯗꯨꯅ ꯇꯥꯏ. ꯇꯥꯟꯖꯥꯗꯨꯗ ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯍꯦꯟꯅ ꯀꯟꯁꯤꯜꯂꯛꯏ. ꯃꯐꯝꯗꯨ ꯍꯧꯖꯤꯛꯇꯤ ꯈꯥꯛ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜꯅ ꯄꯨꯝꯅꯤꯟꯈ꯭ꯔꯦ. ꯃꯥꯅ ꯑꯗꯨꯝꯅ ꯂꯣꯡꯅ ꯇꯥꯗꯨꯅ ꯂꯩꯔꯤꯉꯩ ꯂꯨꯝ ꯂꯥꯎꯕ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯃꯁꯛꯇꯤ ꯎꯍꯟꯗꯅ ꯂꯥꯎꯔꯛꯏ. ꯍꯥꯏ, ꯐꯠꯇ꯭ꯔꯕ ꯃꯥꯏꯕ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯣꯔꯥ ꯂꯩꯖꯗ꯭ꯔꯕ ꯃꯤꯕꯨ ꯍꯥꯠꯀꯦ ꯈꯜꯂꯤꯕ? ꯅꯪꯅ ꯃꯤꯔꯣꯜ ꯇꯥꯔꯛꯄꯗꯒꯤ ꯍꯧꯅ ꯑꯐꯕ ꯃꯁꯛ ꯈꯪꯂꯛꯇ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯐꯕ ꯑꯃꯠꯇ ꯈꯟꯕ ꯉꯝꯗ꯭ꯔꯦ, ꯅꯠꯇ꯭ꯔꯥ? ꯅꯪꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗꯒꯤ ꯈꯣꯡꯐꯝ ꯑꯃꯠꯇ ꯍꯦꯟꯖꯤꯜꯂꯛꯄ ꯌꯥꯔꯣꯏ. ꯍꯦꯛ ꯍꯦꯟꯖꯤꯜꯂꯛꯄ ꯇꯥꯔꯗꯤ ꯃꯥꯏꯕ ꯂꯁꯃꯣꯟꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯅꯠꯇ꯭ꯔꯕꯗꯤ ꯀꯩꯗꯧꯗꯣꯏꯕ? ꯅꯪꯅ ꯀꯅꯥꯅꯣ ꯑꯩꯉꯣꯟꯗ ꯀꯩ ꯈꯪ ꯍꯩꯕ ꯁꯥꯗꯨꯅ ꯄꯥꯎꯇꯥꯛ ꯄꯤꯔꯤꯕ? ꯐꯣꯡꯅ ꯊꯣꯔꯛꯄꯗꯤ ꯉꯝꯗꯕꯅꯤꯅ ꯀꯔꯤꯒꯤ ꯅꯁꯛ ꯂꯣꯠꯇꯨꯅ ꯋꯥꯉꯥꯡ ꯀꯝꯖꯥꯎꯍꯜꯂꯤꯕ? ꯅꯇꯤꯛ ꯂꯩꯔꯗꯤ ꯏꯃꯥꯡꯁꯤꯗ ꯊꯣꯔꯛꯎ ꯂꯥꯎ. ꯅꯇꯤꯛ ꯏꯇꯤꯛ ꯌꯦꯡꯉꯁꯤ ꯂꯥꯎꯅꯦ. ꯍꯧꯖꯤꯛꯇꯤ ꯁꯤꯠꯂꯝꯕ ꯅꯨꯡꯁꯤꯠꯁꯨ ꯍꯦꯟꯅ ꯀꯟꯁꯤꯜꯂꯛꯏ. ꯃꯥꯏꯕ ꯂꯁꯃꯣꯟ ꯑꯣꯏꯔꯤꯕ ꯃꯇꯧꯗꯨꯗ ꯉꯛꯆꯥꯅꯔꯤꯉꯩ ꯅꯣꯡ ꯀꯟꯅ ꯈꯥꯛꯂꯛꯏ. ꯃꯥꯏꯕ ꯂꯁꯃꯣꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯆꯣꯡꯈꯠꯂꯤ. ꯑꯗꯨꯒ ꯃꯥꯒꯤ ꯇꯨꯡꯗ ꯃꯤ ꯑꯃ ꯂꯩꯕꯒꯨꯝ ꯁꯣꯔ ꯆꯥꯎꯅ ꯍꯣꯟꯕꯅ ꯉꯪꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ. ꯃꯥꯏꯕ ꯂꯁꯃꯣꯟ ꯇꯨꯡꯗ ꯐꯠ ꯌꯦꯡꯊꯣꯔꯛꯄꯗ ꯃꯉꯣꯟꯗꯒꯤ ꯈꯖꯤꯛꯇꯪ ꯂꯥꯞꯊꯣꯛꯅ ꯐꯩꯖꯣꯝ ꯑꯉꯧꯕ ꯁꯦꯠꯄ, ꯀꯣꯛꯇ ꯀꯣꯌꯦꯠ ꯌꯦꯠꯄ, ꯃꯈꯨꯠꯇ ꯊꯥꯡꯒꯣꯜ ꯄꯥꯏꯕ ꯑꯍꯜ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ. ꯃꯥꯏꯕ ꯂꯁꯃꯣꯟ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ. ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯍꯦ ꯑꯍꯜ, ꯅꯪ ꯀꯅꯥꯅꯣ? ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯤ ꯂꯥꯛꯂꯤꯕ? ꯑꯩꯒꯤ ꯏꯊꯧꯗ ꯑꯄꯟꯕ ꯄꯤꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕ꯭ꯔꯥ? ꯑꯩꯅ ꯗꯊ꯭ꯋꯥꯏ ꯃꯆꯥꯗꯣ ꯂꯧꯗ꯭ꯔꯤꯉꯩ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ. ꯑꯍꯜꯗꯨꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯍꯦ ꯐꯠꯇ꯭ꯔꯕ ꯃꯥꯏꯕ, ꯅꯪꯒꯨꯝꯕꯅ ꯑꯩꯕꯨ ꯍꯥꯠꯄꯗꯤ ꯅꯇꯤꯛ ꯅꯠꯇꯦꯅꯦ. ꯅꯕꯨꯡꯉꯣ ꯑꯩꯗꯤ ꯑꯣꯏꯅꯤꯡꯕꯇ ꯑꯣꯏꯕ ꯉꯝꯕ, ꯇꯔꯪꯗ ꯈꯧꯁꯥꯕ, ꯅꯣꯡꯈꯣꯡ ꯀꯣꯏꯕ ꯉꯝꯕ, ꯁꯟꯊꯣꯡ ꯄꯣꯃꯥꯏ ꯂꯦꯞꯄ ꯁꯅꯥꯃꯍꯤ ꯍꯥꯏꯕꯗꯨꯅꯤꯅꯦ. ꯅꯪꯕꯨ ꯋꯥꯔꯛꯀꯦ ꯍꯥꯏꯅ ꯉꯥꯏꯔꯝꯂꯤꯕꯅꯤ. ꯍꯧꯖꯤꯛꯇꯤ ꯅꯪ ꯀꯗꯥꯏꯗ ꯆꯦꯟꯒꯅꯤ? ꯍꯧꯖꯤꯛꯇꯤ ꯅꯃꯥꯡꯗ ꯂꯦꯞꯂꯦ. ꯅꯇꯤꯛ ꯏꯇꯤꯛ ꯌꯦꯡꯅꯔꯁꯤ. ꯍꯥꯏꯔꯒ
ꯃꯌꯥꯗꯒꯤ ꯃꯩꯕꯨꯡ ꯉꯥꯛꯇ ꯀꯥꯝꯊꯣꯔꯛꯏ ꯑꯗꯨꯒ ꯃꯥꯏꯕ ꯂꯁꯃꯣꯟ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯥꯏꯕ ꯂꯁꯃꯣꯟ ꯀꯤꯕꯅ ꯂꯣꯏꯔꯤ꯫ ꯃꯥꯗꯤ ꯑꯗꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯔꯨꯗꯕꯅꯤ꯫ ꯃꯥꯁꯨ ꯇꯨꯡꯂꯣꯝꯗ ꯈꯣꯡꯐꯝ 2-3 ꯍꯜꯂꯤ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯑꯣꯏ ꯊꯪꯕ ꯃꯈꯣꯡ ꯃꯄꯥꯗꯒꯤ ꯃꯩ ꯕ꯭ꯔꯪ ꯍꯧꯔꯛꯏ꯫ ꯃꯩꯆꯧ ꯃꯩꯔꯥꯕꯅ ꯂꯥꯏꯅꯤꯡꯊꯧꯒꯤ ꯃꯤꯡꯊꯩꯒ ꯂꯣꯏꯅꯅ ꯆꯤꯡꯂꯝꯕ ꯂꯛꯏ ꯅꯦꯠꯁꯤꯜꯂꯨꯕꯗꯒꯤ ꯍꯧꯔꯛꯂꯤꯕꯅꯤ꯫ ꯃꯥꯏꯕ ꯂꯁꯃꯣꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯀꯟꯅ ꯂꯥꯎꯔꯒ ꯌꯦꯠ ꯊꯪꯕ ꯅꯥꯀꯟꯗ ꯆꯣꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯩꯁꯤꯡꯗꯨꯅ ꯃꯥꯕꯨ ꯀꯣꯏꯁꯤꯟꯕ ꯍꯧꯔꯛꯂꯦ꯫ ꯃꯥꯏꯕ ꯂꯁꯃꯣꯟ ꯃꯇꯥꯡ ꯑꯁꯤ ꯌꯧꯔꯛꯑꯗꯤ ꯊꯋꯥꯏ ꯍꯤꯡꯅꯕ ꯍꯥꯏꯖꯔꯒꯦ, ꯅꯠꯇ꯭ꯔꯕꯗꯤ ꯂꯥꯏꯁꯤꯡꯒꯤ ꯃꯈꯨꯠꯇ ꯁꯣꯏꯗꯅ ꯊꯋꯥꯏ ꯃꯥꯡꯕ ꯇꯥꯔꯦ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯍꯥꯏꯖꯔꯛꯏ, "ꯍꯦ ꯂꯥꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯅꯇꯤꯛ ꯆꯥꯎꯔꯕ ꯂꯥꯏꯅꯤꯡꯊꯧꯒ ꯁꯤꯡꯅꯕ ꯑꯩꯒꯤ ꯏꯇꯤꯛ ꯅꯠꯆꯗꯦ꯫ ꯅꯅꯥꯏꯅ ꯊꯛꯁꯤ ꯀꯥꯔꯟꯈꯤꯕ ꯄꯨꯝꯕ ꯑꯄꯪꯕ ꯅꯅꯥꯏꯅꯤ ꯈꯟꯗꯨꯅ ꯉꯥꯛꯄꯤꯌꯨ꯫ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ꯫ ꯅꯈꯨꯌꯥꯗ ꯄꯨꯅꯦꯝꯖꯔꯤ ꯂꯥꯏꯅꯤꯡꯊꯧ"꯫ ꯂꯥꯏꯅꯤꯡꯊꯧꯗꯨꯅ ꯈꯥꯛꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯍꯦ ꯃꯥꯏꯕ, ꯅꯪꯕꯨ ꯑꯐꯥꯎꯕ ꯃꯤ ꯑꯃ ꯑꯣꯏꯖꯧ ꯍꯥꯏꯅ ꯄꯤꯕ ꯅꯇꯤꯛ ꯅꯌꯥꯏꯗꯣ ꯂꯥꯟꯅ ꯁꯤꯖꯤꯟꯅꯔꯤꯕ ꯑꯄꯪꯕ ꯅꯪꯗꯤ ꯅꯪꯒꯤ ꯅꯇꯤꯛ ꯅꯌꯥꯏ ꯄꯨꯝꯕ ꯅꯕꯨꯡꯉꯣ ꯑꯩꯅ ꯄꯤꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯗ꯭ꯔ ꯃꯥꯜꯂꯤꯅꯦ꯫ ꯉꯁꯤꯒꯤꯗꯤ ꯅꯊ꯭ꯋꯥꯏ ꯐꯥꯎꯗꯤ ꯂꯧꯕꯤꯔꯔꯣꯏ꯫ ꯈꯣꯌꯨꯝ ꯂꯥꯏꯕꯨ ꯀꯥꯎꯗꯅꯕ ꯅꯪꯒꯤ ꯑꯣꯏ ꯊꯪꯕ ꯈꯨꯠꯇꯨ ꯂꯦꯡꯕ ꯌꯥꯗꯕ ꯑꯣꯏꯔꯣ"꯫ ꯃꯥꯏꯕ ꯂꯁꯃꯣꯟꯅ, "ꯃꯗꯨꯗꯗꯤ ꯇꯧꯕꯤꯔꯣ꯫ ꯂꯥꯟꯖꯈꯤꯕ ꯄꯨꯝꯕ ꯈꯨꯌꯥꯈꯥꯒꯤ ꯅꯅꯥꯏꯅꯤ ꯈꯟꯗꯨꯅ ꯈꯣꯌꯨꯝ ꯃꯤꯆꯩ ꯑꯀꯟꯕꯗꯨ ꯊꯥꯡꯕꯤꯌꯨ"꯫ ꯅꯤꯡꯊꯧꯅ, "ꯍꯦ ꯃꯥꯏꯕ, ꯈꯣꯌꯨꯝ ꯑꯩꯈꯣꯏꯗꯤ ꯍꯥꯏꯗꯣꯛꯈ꯭ꯔꯕꯗꯤ ꯍꯣꯡꯕ ꯌꯥꯗꯦ꯫ ꯑꯗꯨꯅ ꯅꯪꯅ ꯇꯧꯖꯔꯨꯕ ꯅꯄꯥꯞꯀꯤ ꯃꯍꯩ ꯅꯁꯥꯅ ꯐꯪꯖꯕ ꯇꯥꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯆꯠꯂꯣ, ꯑꯩꯅ ꯂꯝꯕꯤ ꯐꯥꯠꯄꯤꯔꯕꯅꯤ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯅꯤꯡꯊꯧꯁꯨ ꯃꯐꯝꯗ ꯍꯟꯖꯤꯟꯈ꯭ꯔꯦ꯫ ꯃꯥꯏꯕ ꯂꯁꯃꯣꯟꯁꯨ ꯃꯌꯨꯝ ꯇꯝꯅ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯂꯩꯔꯤꯕ ꯂꯧꯕꯨꯛ ꯃꯌꯥꯒꯤ ꯌꯨꯝꯗꯨ ꯌꯧꯔꯛꯂꯦ꯫ ꯃꯥꯏꯕ ꯂꯁꯃꯣꯟ ꯅꯨꯄꯤ 3 ꯂꯣꯜꯂꯤ꯫ ꯃꯥꯅꯕꯨ ꯄꯥꯝꯈ꯭ꯔꯕꯗꯤ ꯅꯨꯄꯤꯗꯨ ꯃꯈꯨꯠꯇꯒꯤ ꯈꯛ ꯅꯥꯟꯊꯣꯛꯇꯦ꯫ ꯑꯗꯨꯅ ꯇꯧꯔꯤꯕ ꯐꯠꯇ꯭ꯔꯕ ꯃꯌꯥꯝꯗꯨ ꯀꯅꯥꯃꯠꯇꯅ ꯌꯥꯅꯤꯡꯗꯦ꯫ ꯐꯠꯇ꯭ꯔꯕ ꯊꯕꯛꯇꯨ ꯇꯧꯔꯨꯅꯨ ꯍꯥꯏꯔꯨꯕꯒꯤ ꯈꯠꯅꯗꯨꯅ ꯇꯣꯉꯥꯟꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯈꯣꯌꯨꯝ ꯂꯥꯏꯒꯤ ꯃꯤꯆꯩꯒꯤ ꯂꯦꯝꯅ ꯃꯥꯡꯕ ꯌꯥꯗꯕꯅꯤꯅ ꯑꯣꯏ ꯊꯪꯕ ꯃꯈꯨꯠꯇꯨ ꯄꯪꯊꯕ ꯍꯧꯔꯛꯂꯦ꯫ ꯀ꯭ꯔꯛ ꯐꯥꯖꯤꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯂꯦꯡꯕ ꯑꯣꯠꯄ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯁꯣꯝꯗ ꯆꯤꯡꯂꯦꯝꯕ ꯎꯃꯪ ꯑꯃꯗ ꯊꯨꯡꯂꯔꯦ꯫ ꯃꯥꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯝꯂꯤꯕ ꯃꯇꯝ ꯑꯣꯏꯔꯝꯃꯤ꯫ ꯆꯤꯡꯂꯦꯝꯕ ꯄꯨꯡꯉꯛ ꯉꯛꯂꯦ꯫ "ꯑꯁ, ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯕꯨ ꯉꯁꯥꯏ ꯃꯤꯔ ꯂꯥꯏꯔ ꯈꯪꯗꯕ ꯅꯨꯄꯥ ꯑꯃꯅ ꯍꯥꯠꯀꯦ ꯇꯧꯈꯤꯕꯗꯨꯒꯨꯝ ꯇꯧꯕꯅꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗꯅ ꯀꯔꯝꯅ ꯂꯩꯔꯝꯂꯤꯕ? ꯆꯨꯝꯃꯤ, ꯑꯩꯅ ꯈꯨꯗꯣꯡ ꯊꯤꯔꯛꯂꯕ ꯃꯇꯝꯗ ꯏꯄꯨ ꯃꯥꯏꯆꯧꯅ ꯄꯤꯔꯛꯈꯤꯕ ꯆꯦꯡꯗꯨꯅ ꯑꯩꯒꯤ ꯊꯋꯥꯏ ꯍꯤꯡꯂꯛꯄꯅꯤ꯫ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯗꯤ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯗꯅ ꯂꯩꯔꯝꯂꯤꯕ꯫ ꯁꯨꯛꯂꯕ ꯎꯃꯪꯁꯤꯗ ꯇꯝꯊꯤꯔꯕ ꯁꯥ ꯀꯩ ꯀꯌꯥ ꯂꯩꯔꯝꯒꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯊꯋꯥꯏ ꯃꯥꯡꯂꯝꯒꯅꯤꯗ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯄꯨꯡ ꯐꯥꯅ ꯃꯝꯁꯤꯟꯈ꯭ꯔꯦ꯫ ꯂꯝꯍꯨꯏ ꯃꯌꯥꯝ ꯈꯣꯡꯕ ꯇꯥꯔꯦ꯫ ꯑꯗꯨꯗꯤ ꯑꯩ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯑꯍꯤꯡꯁꯤꯃ ꯄꯟꯕ ꯇꯥꯔꯦ"꯫ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯈꯣꯟꯖꯦꯜ ꯂꯨꯝ ꯂꯥꯎꯕ ꯅꯨꯄꯥ ꯑꯃꯅ, "ꯀꯅꯥ ꯂꯩ? ꯅꯈꯣꯏ ꯇꯥꯔꯤꯕ꯭ꯔꯥ?" ꯃꯥꯒꯤ ꯈꯣꯟꯖꯦꯜꯗꯨ ꯅꯣꯡ ꯈꯣꯡꯕꯒꯨꯝ ꯍꯧꯔꯤ꯫ ꯆꯤꯡꯂꯦꯝꯕ ꯀꯤꯕꯅ ꯃꯁꯥꯗꯨ ꯅꯤꯛꯂꯤ꯫ ꯀꯔꯤꯅꯣ ꯑꯩꯅ ꯊꯦꯡꯅꯔꯤꯕ ꯃꯌꯥꯝꯁꯤꯕꯨ? ꯑꯩꯕꯨ ꯅꯤꯡꯖꯕꯁꯤ ꯊꯨꯡꯗꯅ ꯄꯨꯟꯁꯤ ꯂꯣꯝꯂꯕ꯭ꯔꯥ? ꯑꯗꯨꯕꯨ ꯑꯩ ꯅꯤꯡꯍꯟꯅꯕꯗꯤ ꯌꯥꯗꯦ, ꯊꯦꯡꯅꯒꯅꯤ꯫ ꯑꯩꯒꯤ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡꯁꯤ ꯑꯆꯝꯕ ꯊꯥꯡ ꯅꯠꯇꯦ꯫ ꯃꯁꯤ ꯌꯥꯎꯔꯤꯈꯩ ꯑꯩꯅ ꯀꯅꯥꯕꯨ ꯀꯤꯗꯣꯏꯕ? ꯅꯨꯄꯥ ꯃꯆꯥꯅꯤ, ꯊꯦꯡꯅꯕ ꯇꯥꯔꯦꯗꯅ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯤꯀꯨꯞ ꯅꯥꯍꯨꯝ ꯁꯤꯡꯅ ꯂꯩꯔꯤ꯫ ꯅꯨꯄꯥ ꯃꯌꯥꯝꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯖꯔꯦ ꯃꯄꯨ, ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ? ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯅꯈꯣꯏ ꯆꯠꯂꯣ, ꯎꯃꯪꯁꯤꯒꯤ ꯑꯀꯣꯏꯕꯗ ꯇꯥꯏꯕꯪ ꯃꯤ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯉꯣ꯫ ꯀꯨꯏꯔꯦ ꯃꯤꯁꯥ ꯆꯥꯈꯤꯗꯕ, ꯉꯁꯤꯗꯤ ꯃꯤꯍꯤꯡ ꯃꯅꯝ ꯐꯥꯎꯏ꯫ ꯇꯥꯏꯕꯪ ꯃꯤꯗꯤ ꯂꯥꯏꯔꯗꯅ ꯈꯣꯌꯨꯝ ꯂꯥꯏ ꯐꯥꯎ ꯆꯪꯗꯕ ꯃꯐꯝ ꯑꯁꯤꯗ ꯃꯇꯤꯛ ꯃꯊꯧꯅꯥ ꯀꯌꯥꯝ ꯂꯩꯗꯨꯅ ꯑꯩꯒꯤ ꯎꯃꯪꯁꯤꯗ ꯆꯪꯂꯛꯂꯤꯕ? ꯆꯠꯇ꯭ꯔꯤꯕ꯭ꯔꯥ ꯅꯈꯣꯏ?" ꯃꯅꯥꯏꯁꯤꯡꯗꯨꯅ, "ꯆꯠꯆꯔꯦ ꯃꯄꯨ" ꯍꯥꯏꯔꯝꯂꯒ ꯎꯃꯪꯗꯨꯒꯤ ꯑꯀꯣꯏꯕꯗ ꯇꯥꯏꯕꯪ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯅ ꯊꯤꯕ ꯍꯧꯔꯛꯂꯦ꯫ ꯆꯤꯡꯂꯦꯝꯕ ꯀꯤꯕꯅꯗꯤ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯤꯕ ꯆꯪꯕ ꯂꯥꯏꯕꯛ ꯌꯦꯡꯂꯒꯦ ꯈꯟꯗꯨꯅ
ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯥꯗ ꯀꯥꯈꯠꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯥꯅ ꯑꯁꯨꯝꯅ ꯀꯣꯏꯅ ꯌꯦꯡꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯎꯔꯦ꯫ ꯃꯁꯥ ꯐꯔꯕ ꯇꯥꯏꯕꯪ ꯃꯤ ꯑꯍꯨꯝꯂꯣꯝ ꯆꯥꯎꯒꯅꯤ ꯃꯤ ꯑꯃꯅ, ꯑꯗꯨꯒ ꯑꯃꯅ ꯌꯥꯡꯀꯣꯛꯃꯨꯛ ꯄꯥꯛꯄ, ꯃꯃꯤꯠꯅ ꯆꯐꯨꯃꯨꯛ ꯂꯥꯎꯕ, ꯌꯦꯡꯕꯗ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ꯫ ꯆꯥꯎꯔꯕ ꯎꯃꯪꯗꯨ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯅꯩꯈꯥꯏꯗꯨꯅ ꯊꯤꯔꯛꯏ꯫ ꯑꯗꯨꯝꯅ ꯅꯩꯈꯥꯏꯔꯛꯄꯗꯨꯗ ꯎꯃꯪꯗꯨꯗ ꯂꯩꯔꯤꯕ ꯁꯥ ꯄꯨꯝꯅꯃꯛ ꯀꯞ ꯂꯥꯎꯕ ꯍꯦꯟꯒꯠꯂꯛꯏ꯫ ꯈꯔꯅ ꯇꯥꯐꯒꯗꯕ ꯃꯐꯝꯗ ꯆꯦꯟꯅꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯂꯦꯞꯇꯅ ꯅꯩꯈꯥꯏꯔꯛꯄꯅ ꯆꯤꯡꯂꯦꯝꯕꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯦ꯫ ꯆꯤꯡꯂꯦꯝꯕ ꯀꯔꯤ ꯇꯧꯁꯤꯒꯦ ꯈꯜꯂꯤ꯫ ꯃꯥꯅ ꯐꯅ ꯃꯊꯧꯅꯥ ꯂꯩꯔꯕꯁꯨ ꯃꯊꯟꯇꯒ ꯂꯥꯝꯕꯥ ꯇꯧꯕꯗꯤ ꯉꯝꯒꯗꯕ ꯅꯠꯇꯦ꯫ ꯆꯤꯡꯂꯦꯝꯕ ꯍꯧꯖꯤꯛꯇꯤ ꯀꯤꯕꯅ ꯍꯤꯡꯅꯕꯒ ꯂꯣꯏꯅꯅ ꯂꯩꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯂꯦꯞꯇꯅ ꯊꯤꯔꯛꯄꯅ ꯆꯤꯡꯂꯦꯝꯕꯅ ꯆꯥꯎꯔꯕ ꯎ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯃꯈꯣꯏꯁꯨ ꯎꯔꯦ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯃꯈꯣꯏꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯦ꯫ ꯑꯀꯤꯕ ꯁꯛꯇꯝꯁꯤꯡꯗꯨ ꯅꯛꯁꯤꯜꯂꯛꯄ ꯃꯇꯝꯗꯅ ꯍꯦꯟꯅ ꯀꯤꯕ ꯍꯦꯟꯒꯠꯂꯛꯇꯨꯅ ꯃꯊꯛꯇ ꯊꯛ ꯅꯤꯛꯇꯨꯅ ꯈꯥꯡꯂꯤ꯫ ꯆꯤꯡꯂꯦꯝꯕꯅ ꯈꯜꯂꯤ, ꯀꯔꯤꯅꯣ ꯁꯛꯇꯝꯁꯤꯗꯤ ꯃꯈꯣꯏ ꯍꯤꯡꯆꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯧꯔꯤꯕ꯭ꯔꯥ? ꯑꯩꯗꯤ ꯑꯍꯜꯁꯤꯡꯅ ꯋꯥꯔꯤ ꯅꯨꯡꯉꯥꯏꯅꯕ ꯄꯪꯍꯥꯏ ꯍꯥꯏꯔꯤꯕ꯭ꯔꯥ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯑꯣꯏꯔꯕ꯭ꯔꯥ? ꯃꯈꯣꯏꯒ ꯑꯩꯒ ꯀꯔꯝꯅ ꯂꯥꯝꯕꯥ ꯇꯧꯅꯒꯅꯤ? ꯈꯪꯗ ꯎꯗ ꯂꯩꯇꯕ ꯆꯤꯡ ꯈꯣꯌꯨꯝ ꯅꯣꯡꯗꯝꯕ, ꯅꯁꯥꯒꯤ ꯄꯥꯡꯒꯜ ꯊꯧꯅ ꯍꯥꯞꯄꯤꯌꯨ ꯍꯥꯏꯅ ꯅꯤꯖꯔꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯥꯏꯔꯛꯏ, ꯑꯦꯍꯦ ꯇꯥꯏꯕꯪ ꯃꯤ, ꯉꯁꯤꯗꯤ ꯅꯪ ꯑꯩꯈꯣꯏꯒꯤ ꯆꯤꯟꯖꯥꯛ ꯑꯣꯏꯕ ꯇꯥꯔꯦꯗꯣ꯫ ꯀꯗꯥꯏꯗ ꯆꯦꯟꯒꯅꯤ? ꯑꯁꯤ ꯍꯥꯏꯔꯒ ꯆꯤꯡꯂꯦꯝꯕ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯃꯇꯧꯗꯨ ꯎꯕꯗ ꯆꯤꯡꯂꯦꯝꯕ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ꯫ ꯆꯤꯡꯂꯦꯝꯕꯅ ꯈꯜꯂꯤꯕꯗꯨ ꯑꯆꯨꯝꯕꯗꯤ ꯃꯈꯣꯏ ꯍꯤꯡꯆꯥꯕ ꯉꯥꯛꯇꯅꯤ꯫ ꯃꯥꯅ ꯃꯈꯥꯗ ꯀꯨꯝꯊꯔꯒ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯍꯤꯡꯆꯥꯕ ꯑꯃꯅ ꯈꯥꯛꯅ ꯅꯣꯛꯇꯨꯅ ꯃꯌꯥ ꯂꯥꯎꯅ ꯀꯥꯊꯣꯛꯇꯨꯅ ꯆꯥꯔꯒꯤ ꯃꯇꯥꯒꯨꯝ ꯉꯪꯗꯨꯅ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯆꯤꯡꯂꯦꯝꯕ, ꯃꯇꯥꯡ ꯑꯁꯤ ꯌꯧꯔꯗꯤ ꯑꯩ ꯁꯤꯔꯦ ꯐꯔꯦ, ꯃꯥ ꯁꯤꯔꯦ ꯐꯔꯦ, ꯂꯦꯝꯅ ꯊꯥꯔꯔꯣꯏ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯁꯥꯒ ꯁꯥꯒꯣꯟꯅꯔꯤꯕ ꯊꯥꯡꯗꯨ ꯄꯨꯊꯣꯔꯛꯏ꯫ ꯊꯥꯡꯈꯨꯝꯗꯒꯤ ꯁꯠꯇꯣꯔꯛꯄꯗ ꯅꯣꯡꯊꯥꯡ ꯀꯨꯞꯄꯒꯨꯝ ꯃꯐꯝꯗꯨ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ꯫ ꯃꯥꯕꯨ ꯆꯥꯔꯒꯦ ꯈꯟꯗꯨꯅ ꯄꯥꯏꯁꯤꯜꯂꯛꯂꯤꯕ ꯍꯤꯡꯆꯥꯕꯗꯨꯒꯤ ꯃꯥꯅ ꯁꯠꯇꯣꯔꯛꯂꯤꯕ ꯊꯥꯡꯗꯨ ꯎꯕꯗ ꯃꯅꯥꯛ ꯅꯛꯁꯤꯟꯕ ꯉꯝꯗ꯭ꯔꯦ꯫ ꯆꯤꯡꯂꯦꯝꯕ ꯈꯨꯠꯂꯩ ꯊꯨꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯄꯥꯏꯁꯤꯜꯂꯛꯂꯤꯕ ꯍꯤꯡꯆꯥꯕꯗꯨꯕꯨ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕ ꯃꯌꯥꯝꯗꯨ ꯃꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯕ ꯑꯃ ꯍꯥꯠꯈꯤꯕꯗꯨꯗ ꯑꯁꯥꯎꯕ ꯍꯦꯟꯒꯠꯂꯛꯏ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯃ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯍꯤꯡꯆꯥꯕꯕꯨ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯍꯤꯡꯆꯥꯕꯗꯨꯅ ꯈꯜꯂꯤ, ꯑꯩꯈꯣꯏꯒꯤ ꯈꯣꯡꯂꯣꯏ ꯑꯃꯁꯨ ꯃꯥꯒꯤ ꯊꯥꯡꯁꯤꯅ ꯁꯤꯈ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯗꯤ ꯑꯩ ꯃꯅꯥꯛꯇ ꯅꯛꯁꯤꯟꯕ ꯌꯥꯗꯦ꯫ ꯑꯗꯨꯗꯤ ꯎꯄꯥꯏ ꯑꯃ ꯌꯦꯡꯂꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯎꯖꯥꯎ ꯑꯃ ꯐꯨꯛꯂꯒ ꯃꯅꯤꯡ ꯃꯃꯥꯡ ꯍꯣꯇ꯭ꯔꯣꯡ ꯍꯣꯅ ꯃꯅꯤꯡ ꯃꯃꯥꯡ ꯑꯗꯨꯁꯨ ꯑꯣꯟꯊꯣꯛꯂꯒ ꯇꯥꯏꯕꯪ ꯃꯤꯁꯤꯕꯨ ꯃꯊ꯭ꯋꯥꯏ ꯂꯧꯔꯒꯦ ꯍꯥꯏꯅ ꯆꯤꯡꯂꯦꯝꯕꯗꯒꯤ ꯑꯃꯨꯛ ꯈꯔ ꯍꯟꯇꯣꯛꯈ꯭ꯔꯦ꯫ ꯆꯤꯡꯂꯦꯝꯕꯅ ꯈꯜꯂꯤ, ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯛꯇꯣꯏꯖꯥꯠꯅꯣ? ꯏꯄꯨ ꯃꯥꯏꯆꯧꯅ ꯄꯤꯔꯛꯄ ꯊꯥꯡꯁꯤ ꯑꯣꯟꯊꯣꯛꯅ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯈ꯭ꯔꯦꯗꯀꯣ꯫ ꯑꯗꯨꯕꯨ ꯑꯩ ꯃꯤꯠ ꯅꯥ ꯁꯤꯡꯅ ꯂꯩꯇꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯍꯤꯡꯆꯥꯕꯗꯨꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯛꯏ꯫ ꯆꯤꯡꯂꯦꯝꯕꯅ ꯌꯦꯡꯊꯣꯛꯂꯨꯕꯗ ꯆꯥꯎꯔꯕ ꯎꯖꯥꯎ ꯑꯃ ꯐꯨꯛꯂꯒ ꯆꯤꯡꯂꯦꯝꯕ ꯇꯝꯅ ꯂꯪꯁꯤꯜꯂꯛꯂꯤꯕꯗꯨ ꯎꯕꯗ ꯆꯤꯡꯂꯦꯝꯕ ꯄꯥꯈꯠꯄꯅ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯑꯀꯤꯕ ꯄꯨꯝꯕ ꯐꯥꯖꯤꯜꯂꯒ ꯃꯇꯤꯛ ꯂꯩꯔꯕ ꯊꯥꯡꯗꯨ ꯆꯦꯅ ꯄꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯍꯤꯡꯆꯥꯕꯗꯨꯅ, ꯑꯦꯍꯦ ꯇꯥꯏꯕꯪ ꯃꯤ, ꯉꯁꯤꯗꯤ ꯅꯪꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯔꯒ ꯆꯥꯎꯔꯕ ꯎꯖꯥꯎꯗꯨꯅ ꯆꯤꯡꯂꯦꯝꯕꯒꯤ ꯃꯀꯣꯛ ꯇꯝꯅ ꯁꯥꯐꯨ ꯀꯟꯅ ꯍꯥꯏꯊꯔꯛꯏ꯫ ꯆꯤꯡꯂꯦꯝꯕ ꯃꯄꯨ ꯃꯥꯏꯆꯧꯒꯤ ꯃꯅꯥꯛꯇ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯩꯔꯛꯄꯅ ꯃꯄꯨ ꯃꯥꯏꯆꯧꯅ ꯊꯥꯡꯒꯤ ꯇꯥꯒꯤ ꯀꯥꯡꯂꯣꯟ ꯀꯌꯥ ꯁꯔꯤꯠ ꯁꯔꯥ ꯄꯨꯡ ꯐꯥꯅ ꯇꯝꯕꯤꯔꯛꯄꯅ ꯐꯟ ꯆꯣꯡꯊꯣꯛꯇꯨꯅ ꯍꯤꯡꯆꯥꯕꯗꯨ ꯍꯥꯠꯂꯒꯦ ꯃꯇꯥꯒꯨꯝ ꯂꯩꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯗꯨꯁꯨ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯝꯅ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯆꯤꯡꯂꯦꯝꯕ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯤꯡꯆꯥꯕꯗꯨꯒꯤ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯆꯤꯡꯂꯦꯝꯕ ꯍꯧꯖꯤꯛꯇꯤ ꯀꯤꯔꯛꯇ꯭ꯔꯦ꯫ ꯂꯩꯔꯤꯕ ꯍꯤꯡꯆꯥꯕ ꯄꯨꯝꯕ ꯂꯣꯏꯅ ꯍꯥꯠꯂꯒꯦ ꯈꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕ ꯑꯅꯤ ꯍꯥꯠꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯍꯨꯝ ꯉꯥꯏꯔꯦ꯫ ꯍꯤꯡꯆꯥꯕꯁꯤꯡꯗꯨ ꯋꯥ ꯈꯟꯅꯩ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯊꯥꯖꯔꯨꯗꯕ ꯉꯥꯛꯇ ꯑꯣꯏꯔꯛꯑꯦ꯫ ꯑꯩꯈꯣꯏꯒꯤ ꯈꯣꯡꯂꯣꯏ ꯑꯅꯤ ꯃꯊꯟꯇꯒ ꯇꯔꯥꯏꯅ ꯍꯥꯠꯈꯤꯕ, ꯃꯍꯥꯛ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯣꯏꯔꯝꯃꯣꯏ꯫ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣই ꯀꯩꯗꯧꯁꯤꯒꯦ? ꯑꯩꯈꯣꯏꯒꯤ ꯃꯄꯨꯗ ꯇꯥꯛꯂꯁꯤꯔꯥ? ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯥꯏꯔꯛꯏ, ꯇꯥꯈꯤꯔꯣꯏꯁꯦ꯫
ꯑꯩꯈꯣꯏꯅ ꯍꯦꯛ ꯇꯥꯛꯂꯨꯕꯗ ꯀꯔꯤꯁꯨ ꯂꯩꯇꯕ ꯇꯥꯏꯕꯪ ꯃꯤꯅ ꯉꯝꯍꯜꯂꯤ ꯍꯥꯏꯈꯤꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯈꯣꯡꯂꯣꯏꯗꯨ ꯀꯟꯕ ꯉꯝꯗ꯭ꯔꯤꯕ꯭ꯔꯥ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯕꯨ ꯃꯄꯨꯒꯤ ꯃꯈꯨꯠꯅ ꯊꯋꯥꯏ ꯊꯥꯕ ꯁꯣꯏꯔꯣꯏ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯂꯥꯟꯊꯦꯡꯅꯗꯨꯅ ꯑꯩꯈꯣꯏꯅ ꯉꯝꯂꯕ ꯃꯄꯨꯗ ꯀꯠꯂꯁꯤ, ꯉꯝꯗ꯭ꯔꯒꯅ ꯊꯋꯥꯏ ꯊꯥꯗ꯭ꯔꯤꯐꯥꯎ ꯂꯥꯟꯊꯦꯡꯅꯔꯁꯤ꯫ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣই ꯄꯨꯟꯅ ꯃꯉꯣꯟꯗ ꯂꯥꯟꯗꯥꯔꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯦ꯫ ꯑꯗꯨꯗꯒꯤ ꯍꯤꯡꯆꯥꯕ ꯑꯍꯨꯝꯗꯨ ꯃꯥꯏꯀꯩ ꯑꯍꯨꯝꯗꯒꯤ ꯀꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯆꯤꯡꯂꯦꯝꯕ ꯀꯩꯗꯧꯁꯤꯒꯦ ꯈꯜꯂꯤ꯫ ꯑꯗꯨꯝꯅ ꯈꯜꯂꯤꯉꯩ ꯍꯤꯡꯆꯥꯕ ꯑꯍꯨꯝꯗꯨ ꯎꯖꯥꯎ ꯑꯃꯃꯝ ꯐꯨꯔꯛꯇꯨꯅ ꯆꯪꯁꯤꯜꯂꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯆꯤꯡꯂꯦꯝꯕꯅ ꯐꯔꯦ, ꯃꯇꯥꯡ ꯑꯁꯤ ꯌꯧꯔꯗꯤ ꯊꯥꯡ ꯇꯥꯒꯤ ꯑꯔꯨꯕ ꯀꯥꯡꯂꯣꯟ ꯁꯤꯖꯤꯟꯅꯔꯒꯦ꯫ ꯅꯣꯡꯃ ꯏꯄꯨ ꯃꯥꯏꯆꯧꯅ ꯂꯤꯕꯤꯈꯤꯕ ꯀꯥꯡꯂꯣꯟꯗꯨ ꯁꯤꯖꯤꯟꯅꯔꯒꯦ꯫ ꯏꯄꯨꯅ ꯍꯥꯏꯈꯤꯕꯗꯨ ꯌꯦꯡꯉꯨ ꯏꯕꯨꯡꯉꯣ, ꯏꯄꯨꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝꯗ ꯑꯩꯅ ꯍꯪꯒꯥꯝ ꯃꯔꯨ ꯃꯌꯥꯝ ꯌꯦꯟꯊꯣꯛꯇꯨꯅ ꯃꯤꯌꯥꯝꯗꯨꯗ ꯑꯩꯅ ꯍꯥꯏ, ꯇꯥꯕꯤꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ, ꯃꯌꯥꯝꯅ ꯄꯥꯏꯕꯤꯔꯤꯕ ꯍꯪꯒꯥꯝ ꯃꯔꯨꯁꯤꯡꯗꯨꯅ ꯑꯩꯉꯣꯟꯗ ꯄꯥꯅꯕ ꯊꯥꯕꯤꯔꯛꯎ꯫ ꯑꯗꯨꯒ ꯃꯌꯥꯝꯗꯨꯅ ꯃꯥꯏꯀꯩ ꯃꯔꯤꯗꯒꯤ ꯂꯪꯁꯤꯜꯂꯛꯄꯒ ꯍꯪꯒꯥꯝ ꯃꯔꯨꯁꯤꯡꯗꯨ ꯑꯃꯠꯇ ꯄꯥꯟꯕ ꯉꯝꯈꯤꯗꯦ꯫ ꯃꯁꯤ ꯅꯪꯕꯨ ꯃꯥꯏꯀꯩ ꯃꯔꯤꯗꯒꯤ ꯌꯦꯛꯅꯕꯁꯤꯡꯅ ꯀꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯁꯤꯖꯤꯟꯅꯒꯗꯕꯅꯤꯀꯣ ꯍꯥꯏꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯗ ꯃꯥꯒꯤ ꯊꯧꯅꯥ ꯍꯦꯟꯒꯠꯂꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯄꯥꯏꯔꯤꯕ ꯊꯥꯡꯗꯨ ꯑꯀꯟꯕ ꯊꯥꯡꯂꯣꯟ ꯀꯌꯥ ꯁꯣꯟꯗꯨꯅ ꯍꯥꯏꯔꯤ꯫ ꯍꯤꯡꯆꯥꯕ ꯑꯍꯨꯝꯗꯨꯁꯨ ꯎꯖꯥꯎꯁꯤꯡꯗꯨ ꯄꯥꯏꯔꯒ ꯃꯇꯝ ꯑꯃꯠꯇꯗ ꯂꯪꯁꯤꯜꯂꯛꯏ꯫ ꯆꯤꯡꯂꯦꯝꯕ ꯋꯥꯡꯅ ꯆꯣꯡꯈꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯎꯖꯥꯎꯁꯤꯡꯗꯨꯗ ꯊꯥꯡꯅ ꯈꯖꯤꯛꯇꯪ ꯊꯦꯡꯕꯗ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯎꯖꯥꯎꯁꯤꯡꯗꯨ ꯃꯩ ꯆꯥꯛꯄ ꯍꯧꯔꯛꯂꯦ꯫ ꯍꯤꯡꯆꯥꯕ ꯑꯍꯨꯝꯗꯨ ꯑꯀꯤꯕ ꯑꯉꯛꯄꯅ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯔꯤꯉꯩ ꯆꯤꯡꯂꯦꯝꯕꯅ ꯈꯨꯠꯂꯩ ꯊꯨꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯄ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯅꯤ ꯑꯃꯗꯤ ꯍꯥꯠꯈ꯭ꯔꯦ, ꯑꯃꯗꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯍꯤꯡꯆꯥꯕꯒꯤ ꯅꯤꯡꯊꯧꯗꯨꯗ ꯋꯥꯔꯝ ꯄꯨꯝꯕ ꯇꯝꯂꯨꯅꯕ ꯆꯦꯟꯈ꯭ꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯇꯥꯡꯀꯛ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯋꯥꯔꯤ ꯑꯁꯤꯅ ꯀꯔꯤ ꯑꯣꯏꯔꯤꯕ, ꯀꯔꯤ ꯊꯣꯛꯂꯤꯕ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫